Miteng tabiriba pumnamakpu khurumjari isa khetrimayumna taramna okjari sandokjariba thoram asi Impact TV gi entertainment news kaya gi pawdam pujarakliba Mami Mapao gi thoramni ngasi Mami Mapao gi chamaga marfu mangarak suba episode asida kari karamba Mapao sing pujarakliba gi haibadu miyamda thamjage Kai Fashion Weekend Autumn Winter 2026 mai pakna pangthokhibagi Mapao Maitei Chanu haina mingthonba Manipuri music video release tawkhibagi Mapao Observance of Patriots 2026 haiba amiki music campaign haudokhibagi Mapao Aroibada entertainment gi oiba event kaya ga loinana Pinefest 2026 mai pakna pangthokhibagi Mapao So guys ngasi gi ahanba Mapao da pujarakliba asi City Convention Center da Kai Fashion Weekend Autumn Winter 2026 numit humni chupna July gi tarik 13 dagi August ki tarik 2 fauba pangthokre Mapalamgi designer sing yauna punna designer kunmari na saruk yaduna magi oiba fashion design kaya nupa amadi nupi model nipu nipana miyamda uhankibagi Mapao asi amuk miyam punna mitling taminasi Kai Fashion Weekend Autumn Winter 2026 numit humni chupna Palace Compound gi City Convention Center da mai pakna pangthokre Kai Fashion Weekend adu July 13 dagi August 2 fauba numit humni chupna chathagibani Fashion Week asigi ahoba numita Next Zeni Designers Amalgament Beyond Roots Current Tokchom amadi Lyron Jewelers ki design sing utki ani shuba numitana BB Jewelry Nupi Disha Dishong Rohit Patel ki Moha Sylvia ki Ram amadi Abhishek ki design sing utki ahum suba amadi Fashion Week asigi aroiba numitana Wangkai Fi Mantri Basan Chare Namkhang G Lansin Ana and Neve Wanpui Carlis amadi Ralwi Hairiba designer sing asigi Ningti Zaraba design sing utki Fashion Week aduga mari lainana Kai Fashion Weekend asigi director su oiriba Silex Ngairangbam hai lamdam asida fashion show asibu harau kumhai amagum chatharakliba kaya asidagai nathaiduna fashion show amagi asengba masak adu utpa ngamnaba hotnajabani asigumlaba show sing asina business ama generate tawduna national amadi international ki thakta thabak tawba yaba platform amani haiba adu miyamda khanghanaba hotnajabani hairakli numit humni chupna chathakiba event aduda punna designer kunga marina saruk yaduna magi oiva fashion design kaya miyamda uhanki so asida lamdam asigi IDP oina leiriba naha tarabu makeup artist oina khangatuna makhoibu sponsor tawki loinana event asida nupa amadi nupi model nifuga nipana so asida saruk yaki IDP singsisu akhoi initiatives da moi se kanom di yahoning ha bege akhoi na kamai toge habda kaina akhoi sponsor tawjaraga isana kaina paisa puthoga akhoi gi IDP tara se makeup artist ki wen khangat leba challenges se ama haitar akhoi di aseng bagi di challenges hai akhoi na aha bai di 26 April gi schedule ne irang tholak padigi mathang 3 times ne akhoi na ahum lak subada ne akhoi na hojik April la sin ga do akhoi August ta tari se ne ba public tadi akhoi se ham bang se yam ka hena chu yam pikna sinjarak pane aduga sum tamna sum chauthore haise akoi di yam di si yona chawrakani di expected tawrude sum hanjan yaithokki bedu su oiraba male na khale yam chawkhal ise challenges dikhra di laire Achumba magni fashion show asi not only for entertainment
So asina business ama generate tawduna national amadi international gi thakta thabak tawba yai haiba miyamda khanghanba asi tangai fadabani loinana numit humni chupna chathakiba Kai Fashion Weekend Autumn Winter 2026 mai pakna pangthokhibada director Shailex ngarang bambusu Mami Mapao gi maikaidagi thagatpa phongdokchari matung tarakpadasu hena mai pakpa fashion event kaya sinbir u haiba fam thamjari Luang Film Production ki banner makhada Chingsubam Khuman Leimagi mayekta Laisembi Chingsubamna producer oiduna puthokpa maitai chanu haina mingthonba Manipuri music video release tawkhibagi Mapao ase mu myam punnam iding taminasi Luang Film Production ki banner makhada Maitai Chanu haina mingthonba Manipuri music video album release tawkhre Laikhidraba Luchingpurel Singsuba akabagi mamom Singshubam Khuman Leimagi mayekta Laishembi Chingsubam na producer oiduna puthokliba music video asigi saishakpana London Lairen Lakpamni Sanjoy Banners na music director oiba Michael Huidrom na lamjing lamtakliba music video asida senior artist Purneshwari amadi Maisnam Luang Thoibina saktam langli Maitai Khunaida mama machagi marakta lainariba achetpa mari mama singna machagi damal kadai phawba wajaba amadi ipa ipu singna chatlamba liklamda macha singbu punaba mama singna kadai phawba hotnabagi haibagi mami adu Manipuri music video album Maitai Chanu hairiba asida utli lemagi thawaini chatli thauna kaiyaga loina na o lo singi pukai bu puduna Mama amana machagi damak kadai fawba wajabage ipa ipu singna chatlamba liklamda macha singbu punaba mama singna kadai fawba hotnabage haiba adu utliba Maitai Chanu hariba Manipuri music video album asi miyamna yamna pamnaba Manipuri music video ama soidana oiragani haibagi thajaba adu Mami Mapao gi maikaidagi thamjari matang swaida yamna tenba break amtang lawjage khonglayang na hanjarke Impact TV bu meeting taduna lebiu Ay, mahapapi! Yeah, mi masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu yai mani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari Zagat asina kunti matik magun khang na naba thawoina sinba oiba tai Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loi na lobudi yarabani adumako madusu nasana tawjaramde palibango Bhimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na paijer beching kuba mase prithi matai mai be magi thakta sai thok jage Yengo nangi namang da bhagabana putigom pambigi masakoy na leplare namit pangkoglo kunti yengo kunti Soidana makmiyang tabiyo Impact Entertainment Channel na Mahabharat ki wari paring Welcome back. Adom nam ideng tabiriba asi Impact TV da sandokchariba Mami Mapao gi chamaga marfum mangarak suba episode ni. Break ki matungda puzarikliba Mapao asina thabum ama chupna chathagadaba apunba Manipur matam isai kanglop amiki observance of Patriots 2026 haiba music campaign Kangla Western Geta amiki president S.S. Nabachandra Sharma Padmasri Guru Rivan Masang Bayangna amiki thomi singna haukiba August ki tarik amada haudokhibagi Mapao asemu mya punam iding taminasi Apunba Manipur matam ishay kanglop amiki observance of Patriots 2026 haiba music campaign haudokre
ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯀꯦꯝꯄꯦꯟ ꯑꯗꯨ ꯑꯣꯒꯁ ꯑꯃꯗ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠꯀꯤ ꯑꯃꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S.H. ꯅꯕꯆꯟꯗ꯭ꯔ ꯁꯔꯃ, ꯄꯗꯃಶ್ꯔꯤ ꯒꯨꯔꯨ ꯔꯨꯕꯦꯟ ꯃꯪꯁꯥꯕ ꯌꯥꯎꯅ ꯑꯃꯤꯛꯀꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ, ꯁꯩꯁꯛꯄ ꯑꯃꯗꯤ ꯁꯩꯁꯛꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇꯝꯕꯤꯕ ꯑꯃꯗꯤ ꯐꯥꯎꯍꯟꯕ ꯃꯊꯧ ꯇꯥꯕꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯤꯔꯣꯜ ꯀꯌꯥꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯕꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯍꯟꯅꯕ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃ꯭ꯌꯨꯖꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯃꯤꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯕꯣꯕꯤꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯏꯝꯐꯥꯜꯒꯤ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯀꯌꯥ ꯂꯥꯟꯊꯣꯛꯈꯤ꯫ ꯑꯒꯁ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯊꯧꯕ ꯀꯌꯥꯅ ꯊꯋꯥꯏꯗ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯖꯔꯒ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯗꯣꯛꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ 13 ꯑꯥꯒꯁ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ 13 ꯑꯥꯒꯁ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯂꯣꯏꯅꯅ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯃꯤ ꯁꯥꯝꯂꯛꯄ ꯃꯥꯟꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯎꯖꯔꯛꯄꯗꯒꯤ ꯑꯃꯤꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯖꯕꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯤꯕ observance of Patriots Month 2026 ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥ, ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯤꯔꯣꯜ ꯀꯌꯥꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯗꯨ ꯅꯍꯧ ꯅꯪꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯣꯏꯗꯅ ꯄꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯃꯤꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯄꯨꯖꯔꯛꯂꯤꯕ ꯃꯄꯥꯎ ꯑꯁꯤꯅ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯁꯒꯣꯜꯕꯟ ꯈꯝꯅꯥꯝ ꯂꯩꯔꯛ ꯍꯣꯀꯤ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ Pinefest 2026 ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯌꯥꯎꯅ इंटरटेनमेंट की इवेंट कयागा लोइनेना ऑगस्ट की तारीख 2 माई पाकना लोइसिनखिबगी मपाव असे अमुक म्याम पुन्ना मिरेंग तामिनसी। सगोलबल खमनाम लैरक हॉकी ग्राउंड चथरखिबा पाइनफेस्ट 2026 नुंगाइरबा इशै नोंमाइगी ओइबा थौरमगा लोइनाना माई पाकना लोइसिनख्रे। पाइनफेस्ट 2026 अदु जुलाई 10 दगी ऑगस्ट 2 फाउबा चथखिबनी। फेस्टिवल असिदा अंगांग अमदी अहल सिंगी ओइबा एम्यूजमेंट राइड्स, पाइनफेस्ट स्पेशल फूड स्टॉल, शॉपिंग एंड लोकल वेंडर अमदी लाइव एंटरटेनमेंट की ओइबा इवेंट कयासु चथखि। पाइनफेस्ट 2026 की अरोइबा नुमित्ता इसै नोंमाई की ओइबा मपुंग ओइबा थौरम अमसु पांगथोखि। म्यूजिकल इवेंट असिदा मणिपुर की मसक नाइरबा तोंगान तोंगानबा बैंड सिंग याउना मणिपुर की सकनाइरबा सिंगर कयाना सरुक यादुना फजरबा इसै कयासु मियामदा खुदोल तमखि।
lamdam asigi state fruit amasu oriba pineapple kihomda mapung oiba miteng thamlaga pangthokhiba Pinefest 2026 mai pakna pangthokhibada Mami Mapao maikaidagi su nungaiba amadi thagatpa phongdokchari. And that's all we have in this episode. Mathang episode ta anauba Mapao kaya ga loina namung lakjage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.